Thabak piriba employeesingna candidatesing choose tawba matamda makhoi gi education, experience, training asina singbasi nakanda thamkhraga communication skill amadi attitude wangbu misingda choose tawna bahonai. Makhoina khangi communication skill wangbu misingna thabakta makok thongba ngami. Ngasigi sophisticated world sida mi khudingmak educated oire, highly standard leire. Aduna nangna mai pakning mataragadi top level da lainaba nangi communication skill du improve oidaba yade. Maramdi mi amagi success ki 85% di communication skill da directly depend tawi. Maram sina nangi communication skill du amazing oina hengatnaba ngasigi video sida Leil Lowndes ki how to talk to anyone have a lyric sigi maroiba technique tara share tawjigani. Masina mi amaga first time unabada oirasu nangi job interview oirasu nangi business deal oirasu nangi crush ka unabada oirasu situation khudingda best result fangnaba help tawgani. Aduna number 1 the flooding smile. First impression habasi yamna marwoi nangna mi amaga ahanba unaba matamda nangi maithong du kamdawi habadu makoina ningsingani. Maduna tungda lakadaba marisu influence tawi. Mi amada ihan hana impress tawba matamda nangi smile duna asoba role lawi. Nangi smile duna nangbu genuine oiba thajaba yaba mini natraga fake person amani habadu utli. Aduna nangi smile du genuine oi habadu utnaba mi dubu hek ubaga nokanu. Madugi mahutta mi duda second amatang munna yengu. Aduga asoba smile ma utchalu. Masigi technique sina mangda leiba mi du thajahali. Nangi smile du genuine oi amadi smile du mi oi du khakini habadu khalali. Masigi technique si achoba politicians sing corporate giants sing amadi world leaders sing na siznai. Number 2 limit the fidget. Fidgeting gi wahan thokti wari sanaringai nangi movement body language habadi nangi khut ki position 19 change tawba straight posture da laitaba koyeng yengba eye to eye contact tawdaba asina singmani. Masina nang nervous oire oidama ngange habadu utpani. FBI agent amana criminal singi body language khangnaba train tawi. Adubu manung yauna khangdragasu aikoi khudingma mi amagi movement ta karigumba amadi leire habadu sense tawba ngami. Problem di nangna asumba ngangasu fidgeting tawragadi miyoising nangbu thajaba ngamloi. Masi thoktanaba step ahum si follow taw. Miyoy amai hektaga wari sanaba matamda nangi maida touch tawganu. Hena moment tawdanaba straight posture da wari sanau. Nangi khutuna hakachaba mata hotkanu. Laibak, khachai, khawri, tai asina chingbada paidanaba honau. Angna migi trust tu manghaningdaba taragadi fana waragasu fidgeting tawdanaba honau. Number 3 the latest news. Don't leave home without it. Mi mayam tingadaba social gathering ama yawnaba honaba matamda mausana nangna nangi outfit ki matangda soidanaba honai. Shoes, hairstyles, watch, clothing asina chingba matching oirabra habadu check tawi. Adubu impressive conversation ama oinaba nangi pot amadi kauri. Nanga loinana current topic sing du nangi brain da hapsilu. Nangna social gathering du yawa salam daida current topic sing amadi current events ki matangda pasalu natraga yengsalu. Hauji world sida kari thogli. Environment ki oiba kari disaster lady, government ki kari policy semi, stock market ki kari foul lady asina chingba. Masina nangi topic sing du wari ama oina sananaba amadi mangda leiba mi duda nangsi knowledge leiba mi ni habadu khalali. Nangonda tongan ba topic singi knowledge lei habadu utli. Number 4 sticky eyes. Aikoina kanagamba amaga wari sanaba matamda miyoiduna aikoida yengba ngamdana mamitu koirei leiduna leiba thengnaba yawi. Masina taklibasi miyoiduna nangi waduda interest leitre topic tu interest leitre natraga nangonda hainadaba poe habadu takpani. Aduna kanagumba amada nangna thajaba pige hairagadi miyoiduna wa ngangba matamda miyoiduda nangi eye contact tu lengdana thammu. Nangi eye contact tu lengdana thambaduna miyoidugi waduda nangna munna taninga habadu utpani. Nakanda yengthoktaba yadaba leirasu tapna slow oina yengthoknaba hono. Number 5 hello old friend. Karigumba mafam amada miyoy amaga unaba matamda makoigi friendly behavior duna nanga hana unakrabagum phawanba thengnaba yawi. Aduguma miyoy du kona suning sing duna lei. Asingumba friendly behavior si atopa miyoy sing dasu phawange haragadi makoy du nangna kuina unarudraba old friend amagum khallu. Masina nangna hainingba pumnamak freely haiba ngamgani. Nangi wangangda soikiba yawrasu nungaitaba fahaloi. Mangda leiba mi duda nangsi positive oiba amadi friendly oiba mi ni habadu khalangani. Maramdi miyoishinga nang kayam knowledge lei habaduda interest oidi. Nangna makoigidamak kayam care lawi makoibu kayam khangi habaduda hena interest oi. Number 6 HANS'S horse sense. Nangna maroiba kolama lakpada wari sanaba TV du mut thamdana yengi. Adubu wari sana TV du makol thoktrasu performance ki expression dana makoina tawribadu khangba ngami. Masiga manana nangna miyoy singbu yengbada makoigi muttu khangba ngami.
Masi yengaga nangi khongthangdu adjust tau matam pumbada nangi mangda leiba miduna nangi wadu karamna response tawri habadu yengu nangna ngangbuda interest oiba ullagadi nangi wadu makha sathau natragadi topics tu change tau masigi technique sina nangi mangda leiba midu interest oi natraga oide habadu khangbu ngamgani. Number 7 WHATZIT social gathering yawa matamda atopa miyosingna nangonda approach tau haningba wari saningba phawning taragadi masigi technique si yamna important oi. WHATZIT habisi mayamga manadaba unique oiba dress natraga nang carry tawduna chatpa posakni tupi jai purse amadi posak ama hekta maduna miyosingi attention singsingadaba nangonda wahang hangning pohangadaba posaktuni nangonda posaktu yawragadi nanga wari sananingba misingduna line approach tawpa amadi wari sapa ngamgani natragadi khallaga khak tokhigani. Number 8 never the naked city karigumba nangna mi amaga unaraba wari sanaba matamda line amatangna pakhum pinaba honaganu Kudamoina kanagumba mana nang kai lamdagino hangbada wari du nungahanaba nangi lamduga loinana lamdugi maroiba interesting fact kharasu hapselu nangi lamdugi maming chatpa project ama oibi ai famous oiba culture ama oibi ai maming chatpa asapor ama oibasu ai mi dugisu magi lamdugi maramda mona hangjellu masina nangsi wari saba haiba misak amani habadu khalangani masiga manana kanagumba banda thagat wahai haiba matamda thagat libagi maramsu haina bono masina nangi thagat wahai du hena sincere oi habadu tai. Number 9 be the chooser not the chosen karigumba matamda nangi punsibu change tawhangani khanjaba misak amaga mafam amatada ka amatada laiba thengnaba yawi misak tu nangi namanaba oibe yai nangi oja oibe yai nangi idol oibesu yai nangi crush oibesu yai author na sumna hairi nang masigi situation sida lairagadi makhoina nangbu notice tawba nangon changsilakpa ngaiganu nangna sana makhoigi manakta hana changsilu confidence laina wari sana ba sem saw adubu miyo ayamadi khanduna laithoi thabak oina de onthokte masina maram oiraga khudong chabdu nanthokiduna takshi sondana toi. Number 10 empty their tanks miyo amaga makhoigi apam pamda makhoigi emotion ga mari lainaba wari sana ba kudingi makhoina ngangingba wadu hana nganghallu adubu miyo ayambadi masigi onabada tawi makhoigi wadu thatlaga nangi wadu hana nganghawna bahonai masina makhoibu sounding pohli adubu author sina somna hari nangna makhoigi thamoibu win tawba pamagadi nangi wadu ngangdingai makhoigi thamoi de leiba wadu mapung fana phongdohlu thau thana yawbo teng amada nangi thaudu hapchinaba honaragadi laimai da taduna mangani masiga manana mising brain da su masagi wakhal kayana pikthana yawduna lei nangna makhoigi tengda nangi thaudu hapchining taragadi makhoigi thaudu hana mapung fana tengthohallu makhoigi wadu mapung fana phongdohlu masina genuine oiba nangbu hena thajaba maru fangani aduna video sing nungai khallagadi like tawbiu channel se subscribe tawbiu mathang dasu kana video sing thaglakpada chithadanaba bell notification on tabu kawginu. Thank you for watching.